Siza hospital da nurse nupi ama hobe sor thabet onduna Dr. Yaifabagi ka da chenchilai. Doctor, ngasai ge asok patient do gyala hore. Yaragadi amtalak pigera. Nurse adugi wahai du tabada Yaifaba makuta pairam bache do table mathakta phat thamlamlaga ka adudage khonglei yangna thoglai. Noine bu phari ba kaigino. Dado ai bu phagano. Ai bu kari gidamak mafam asida purai bano. Ai de hingbada matik chatra bi misakde. Hingbaki mahau yaudra ba ai ge punsibu. Na khoina phajin duna thamke khali ba kari gino. Ai bu thado. Ai sake. Ai bu inung taman bi ho. Ningthibi angaubi amagum koilau lawi. Nurse ani ahum changduna ningthibi bu phajin duna thamna ba hotnari. Ngaihak mukna duna leiringai tanja duda Yaifaba ka aduda changlai. Yaifaba changlakpa ubada ningthibi bu phajin duna leiramba nursing adu ningthibi bu thadoga khara hantoga lepi. Yaifaba na changlakpada ningthibi gi oirami ba phibam do ubada angakpa phawi. Yaifaba na nursing aduda ingit tawi. Mapanda thokro haiduna nursing adusu wa makatade tuminna ka adudagi thoki. Nursing adu thokraba matung ningthibi duwa amatang anglamdana ka adudagi thoki ge tawbani. Yaifaba na khamlai. Amuk tangai biko. Thangge toramba ningthibi ge khongthang adu Yaifaba gi wahai aduna khanglep lepi. Asopaja phajana pharaga yumdan bana pharoja. Yaragadi yumgi mida pawbi biko. Ngasi phawdi sida leheningi. Koki sarukda khara sokhibana test kara tawdobu leiri. Yaifaba gi wahai du taraba matung ningthibi du mamai phat leisalaga Yaifaba da munna yengaga hairei. Oi, angoba, kaino nangna loliba chorol mayamdo. Ai isa kaisu tawdi khangidana. Aina sokpa miyoramadi hospital da leiramoidro. Sidi hospital su natana. Ningthibi gi wahai du taraga Yaifaba amuka hena mathoi warami. Mana khalamba adumak confirm tare haina khankre. Ningthibi na amuk peri tawduna hairei. Aigi Eral bu karino. Noyam phattaba mini. Aibu mafam sida phajinduna thamliba karigino. Aibu mafam asidagi thadokduna aibu chalhanbiyo. Yaifaba kemta khomde tomina adum lepaga ningthibi de yengaga lei. Mabuk manungda khali. Mara leijadaba mi amabu aina maram oiraga wakhal choirebe misaka ma haibado ohelabako. Karigumba aigi gariduna thengjilamdaba darabadi mahaki phibamse asumna oirama. Mahakanano kadaidagi lapano khangdrabasu mahaki punchina hanagi punchida amuk halakna bhonabada aina ngamliba makai honakigane. Oi, kaigino nangna mangleido ai chale nang manglaga lehoro. Mamai leithoktuna chatke hek tawbaga ningthibi gi makuk adu khangaw ngaurei. Mamit anidusu uirum tawrei. Ka adu masen marang oina urei. Makut aduna makuk aduda haifet pairaga mamit adu khangwei uisilaga lepambadagi longna haitharake tawbada Yaifaba na ningthibi bu phatchang sinduna ngai. Ningthibi de gyan adu mangkre. Yaifaba na ningthibi gi masa nomduna kawi adubu taramde. Betu da pusilagtuna ningthibi bu ningthijana hibalaga nurse ama kaushili. Panthaba tawdana nurse ama phatchanglagtuna. Sir, aibu kawi babu. Ngasaige aina ikiba injection do kapsilo. Aduga ngahak pathazarasano. Gyan hek lakpaga aingonda pawpiro. Mathana thadokano. Asokpagi phibamse khara serious oire. Phani sir. Yaifaba wa maka taramdana mathasana ka adudagi thaulai. Ka adudagi wakhal khanna mangaga tholokpaduna magi cabin yaurakkiba khangaude. Chair aduda jangsinduna mathayamna sabami amagum tapna phamtharaga mamai adu makut aniduna haifet nalaga makut anidu kutum tasinduna sauraduna pamladuna wakhal amada tawduna lei. Tanja aduda Yaifabagi phone du kinglai. Call lakpagi ringtone aduna khalamba wakhal adu swai mangkhri. Laiba call adu kanagino haiduna yengubada mamagi oirami. Phone du paikhatlaga khon khara semlaga. Ima, kedorage? Binana
Nate nangbu kadayda leirige haibani. Numidang pung 8 helaphaw yumsida halaktrisibu. Nate nangbu numid chupa ama hospital duda leirage haibro. Ima, thadokpa yada tawrini. Kaino thadokpa yada baini haide. Nate hospital duda doctor leirisibu nangna thantaroba. Ima, ay mathayam na sare. Isaw do ko na langoba. Machanupa na matha sai hairakpa duda bina du tapthara aga hanglai. Bung, kaidorage ichana matha sai haidubo. Ima, isor mahakna phau nachabu ngakpigani thajade. Karino ne mashina ngangi bisibo. Ima bu bab amuktadi tahaludana. Ima, ngasay ay na hospital dagi yumda halakpada lambida nupi ima aigi gari na thamjiluri. Koki sarukta khara thina sokre. Hawjik ngay haki mamangda gyala ami. Kokta sokhibaduna maram oiraga mahaki pibam khara luna leiri. Bina wa haige tawbada yaifabana phat amu hairei. Ima, ay ngasidi yumdhalakpa pharak tarni. Ima, ay ngairaga leirana matam chitingi puthana batawbiro. Hayang ayuk nganta noina laagi. Chang, wa haiba phau loitringaida phone du kakkibana hankri. Binana onthokpanida waga haiba nang hawba natine. Nakandagi yaifabagi mapai bungo bisona hanglai. Nachanupagara hauju wari sanarido mabu kadayda leiri haibage hauju pa halaktrisibo. Hospital da karino ngasidi asuk thenglaba halaktrisina nan kaide numita jangaida halakpane. Nachanupagi gari nane nupi mathomjiluri asokpado phibam khara luri. Aduna ngasidi halakba pharak tarane yumda halaroi harambani. Onthokpagi da saidune aikhoi anisu hospital da ngahak chalusiro. Aisu moi baba da haige tawramini phatanunda thodi icha ama kaktangna yaujabase jail da leiba soiraroine. Mama nang hengang tholakpasima natai chada bawangakta napidong toro chana batausi. Oi moi baba ai chak amukta semkhige hospital da punaba bungdo adoina chajarsana. Hoi phare phare sembiruro. Ngaihake matung bina amadi bisosu machanupagi manakda siza hospital tamdala ami. Ima, potharaga leiba yadro sida amuk laisiba. Pakhatuna cheleibani chaktu chatho. Ima, chaka chaningdeda. Ihe, kaigi chaningdrino. Icha sidi kemte hek khaluran. Nangi kaina thomjil haiba mido kaisu tawruye. Doctor ama oiraga adumna pungning shontha nate. Nangna adumna pungning shontharadi karamna anaba singse layang bangamdoino. Asokpa aduge imungi miyoisingda pau pikrabo. Baba, pidri. Kanadano aina pau pirudoisiba. Asokpa aduge phone su yaurakti. Adude police da report ama pinaba tawsira. Mayumgi mi khai pakhatnaramganine. Kaino moi baba bu ngaurabro. Police ta pau piraga nachanupase jail ta thamjinbirage hairo. Police ta pau ama pihaurabade phai haibai wanine. Ho pibiu haidi asokpa sina gyal hek lakpagane phajana hanglaga mayumgi midoina paudu pise. Migi so mama mapa haiba ma leiribanina machanupina numidangda mayumda hanjilaktradi pakhalamba haibase hauna sana. Aikoina police ta harna report pihaurabade kanano karino kadaidagino haibadu makhangidana. Machanupi hanjalaktena makhoiso tuminadi leiramoiba. Police ta missing report piramadi pau pifam khangdana leirise matha sanadanaba haibanine. Baba, hayeng nongan phaudangdi ngairase duga pau pirasu pirase. Asokpase gyala khesano. Ichana phani khanbado tawro. Ipagide iyada yaida. Adubu police ta pau pihabanade phai khaligo. Binana. Police. Moi baba nang sumpak serote. Ngayaktane aswaida leirucho. Nachanupase chakamukta pijage. Biso wa makhatade bina gangangna batanbage tumina thokre. Chakse chathosi kemte khalunuse hawjikti imala edana. Ima ai ngahak leiraga charage pukse ithan galeba. Phare adu ima wa ma hange. Kaiwanu ima nangi garina thomjolui hairiba nupido leisabi manbraba mau manbro. Mama gi wahang aduda yaifabado mamit mana khanglaw tholai. Aina hangise nangondanine mau manbra leisabi manbra haibani. Os ima nangsima
karandiba aduboina kamai khangdunu khangwe nangdi natu thi khangdaba nupani na haura dawne wa ma hairubaga matu thi khangdaba nupani na wa sina tradi image hainingai wa amta leitrobo mauni le shabini kaina laibak de thelaga japasu nate machinda tapna murum soli kaino amo murum na thanda soli duna kaishu nate nupido masakti fajabro as ima ai muna ka yingchilude ko yengmo yenangdi nupi ubu yadabagi laina aba leibanina madu maknani chahi 35 surasi phau natu thi khangdana leirido ima si yum nate hospital ni ima gi hawna bido torokono haibani chalo yumda thengkhrejo handak matang sidane aigi chanupa nupi thi khangdabase nupi thi ba phangdore he iswar sokliba nupido leisabi ohen biramo masakado dama da phajahalamu imaudum oithoke khangnidana handak matang sida pakhang aribase kadai da nan thoga chinba ngambre yenge akhoi mamage babna dulan sagat pise amuk hore ima bab pharade budyam thokbani ko adu ada khangde leisabi oi biramona isoda khorum khrabani leisabi bo hek oiramaba imau hekta oiradawni nangbu film ka du khare yengune hero duna heroni do gari ne thomjalani adai soni hero duna pakhatana hospital da puraga sokpudo layeng birani adagi tapna hero heroni do nungsina ba haurani makhade liro film yengdrasu imana libudo daragi adagi di nasana adum bhab taro yare chakro taba ware chattadi cha haurageda chakto amuk chaba kauni ko ayu nganta amuk lake si hairamaga majanu pada noksilamlaga thokre aikhoi magi karan chidiba aina di matha sari mondrang sanaramaga chakhrene ayuki pung 8 muktaba matamni ningthibina gyan taraktuna uisilamba mamit anido tapna pangtholei ngaihakti mahak gyan minta jaramde mahak na hawjik leiribase kadaino haina khalai hiblambadagi tapna hawgat ke tawbani makuk adusu chikli tawduna thok ek hawgat pasu ngamjade makhut aduna makuk aduda pairaga yamna wana hawgalai mahakna hawjik leiribase kadaidano mataw karamna leiramnibano ningsingba amata ngamnamde ka adugi akoibado koirei leiduna yengi ngaihak yenglaba matung bed adudagi kumthage tawbada makuk adu khangaw ngawraktuna kumthaba ngamdraduna tumina phamlaga lei mamit adusu chumna pangba ngamlamde kanagumba amana magi manakong mayada yam hautana nokpagi makhola masu tarai nokpagi khonjel adu taba ngamdabagi makhut aniduna manakongdu mensilaga khanglaw lawrai ima ningthibina lawbagi makholdu tabada nurse ani ahum ningthibina leiriba ka aduda chenchilai nursing chenchilakpa ubada ningthibido amuk hena akiba pokre magi mamita nattaba oina urai masa pumba tuphakta sinduna nursing aduda mamit khana yenglai masa dusu thak niglai nursing aduna ningthibigi manakta changsilakpada ningthibina akiba amaga loina hairai nakoi agi nakta changlakan ai nakoi buki ai buthado wanganglambadagi amuk kaptholai kapna amuk makha tarai noina ibu phajinduna thamliba garigino phamang mathakta leiriba mon adu tap lawraga nurse amada amuk thomlai nakoi agi nakta changlakan hek changlakpada nakoi loina hatokani nursing adusu ningthibigi matawdu ubada akiba pokli ningthibi yamna sauna mamit ira chena nursing aduda yengaga panthaba tawdana prap ka adudagi chinthokige tawbani nursing aduna ningthibi phajeli ningthibi kapadura hairakpani ai buthado ai mafam sira leiba kiye ai buthado haibane ngaihak nursing aduga ningthibiga muknaduna leiri tanja aduda yaifabasu ningthibigi kada changlai ningthibina angamba thawna phudoga nursing adu intho amaga yaifabagi manakta chensinduna yaifabada khangkon konshili aduga kapli tawduna haire kaka ayam kisi
ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯅꯤꯡꯊꯤꯕꯤꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯀꯣꯜꯂꯤꯕ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯀꯀꯥ, ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯌꯣ꯫ ꯌꯥꯏꯐꯕꯅ ꯅꯔꯁꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯏ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ꯫ ꯅꯔꯁꯁꯤꯡ ꯑꯗꯨꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯔꯁꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯤꯡꯊꯤꯕꯤꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯌꯥꯏꯐꯕꯅ ꯇꯞꯅ ꯂꯧꯊꯣꯛꯑꯒ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯁꯤꯗꯤ꯫ ꯂꯥꯛꯑꯣ, ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯁꯤ꯫ ꯉꯁꯥꯏ ꯃꯈꯩ ꯑꯀꯤꯕ ꯃꯇꯧ ꯎꯠꯇꯨꯅ ꯂꯥꯎꯈꯣꯡ ꯇꯧꯔꯝꯕ ꯅꯤꯡꯊꯤꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯠ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯌꯥꯏꯐꯕꯁꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯀꯅꯥꯝꯇ ꯀꯤꯕ ꯌꯥꯗ꯭ꯔꯦꯀꯣ? ꯏꯕꯥꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ꯫ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯦ? ꯉꯔꯥꯡꯗꯩꯅꯤ ꯅꯪꯅ ꯀꯩꯝꯇ ꯆꯥꯔꯛꯇ꯭ꯔꯤꯁꯦ꯫ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ꯫ ꯆꯥꯅꯤꯡꯕ ꯑꯃꯗꯤ ꯍꯥꯏꯌꯨ꯫ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦꯕ꯫ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯣꯏ ꯎꯔꯒ ꯑꯀꯤꯕ ꯄꯣꯛꯏꯕ? ꯃꯈꯣꯏꯁꯨ ꯃꯤꯅꯤ꯫ ꯅꯪꯉꯣꯟꯗ ꯃꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯎꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ꯫ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯀꯩꯗꯧꯕꯩ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯅꯣ? ꯃꯐꯝꯁꯦ ꯍꯣꯁꯄꯤꯇꯥꯜꯅꯤ꯫ ꯑꯩꯗꯤ ꯀꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤꯕ? ꯅꯪ ꯀꯩꯝꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕꯣ? ꯅꯤꯡꯊꯤꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯀꯥ, ꯀꯩꯅꯣ ꯑꯩꯅ ꯅꯤꯡꯁꯤꯡꯗꯣꯏꯁꯦ? ꯑꯩ ꯀꯩꯝꯇ ꯈꯪꯗꯤꯌꯦ꯫ ꯐꯔꯦ, ꯅꯤꯡꯁꯤꯡꯉꯨꯔꯅꯨ꯫ ꯑꯗꯣ ꯅꯪ ꯅꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯂꯩꯒꯦ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯁꯦ ꯅꯪꯒꯤ ꯗꯣꯛꯇꯔꯅꯤ꯫ ꯅꯪꯒꯤ ꯑꯁꯣꯛꯄꯗꯣ ꯐꯅꯕ ꯌꯦꯡꯗꯣꯏꯕ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯊꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯣꯛꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯆꯤꯛꯏ, ꯀꯣꯛꯁꯨ ꯉꯥꯎꯏ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯗꯨꯗꯤ꯫ ꯍꯤꯗꯥꯛ ꯒꯨꯂꯤꯁꯦ ꯆꯥꯔꯒ ꯐꯈꯤꯅꯤ꯫ ꯀꯀꯥ, ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯝ ꯀꯤꯌꯦ꯫ ꯐꯔꯦ, ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯍꯥꯏꯔꯕꯅꯤꯅ ꯅꯪꯕꯨ ꯌꯨꯝꯐꯥꯎ ꯑꯩ ꯊꯤꯜꯂꯒꯦ꯫ ꯅꯪꯒꯤ ꯌꯨꯝꯁꯦ ꯀꯗꯥꯏꯗꯒꯤꯅꯣ? ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯋꯦ? ꯅꯤꯡꯊꯤꯕꯤꯗꯨ ꯃꯃꯩ ꯂꯨꯞꯊꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯐꯕꯅ ꯇꯞꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯍꯟꯗꯛꯃꯨꯛꯁꯨ ꯅꯤꯡꯊꯤꯕꯤ ꯀꯩꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯌꯥꯏꯐꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯥꯎꯔꯕꯣ? ꯑꯩ ꯅꯪꯒꯤ ꯂꯩꯐꯝ ꯍꯪꯉꯔꯣꯏꯁꯦ꯫ ꯍꯤꯗꯥꯛ ꯒꯨꯂꯤꯁꯦ ꯆꯥꯗ꯭ꯔꯤꯉꯩ ꯀꯔꯤꯅꯣ ꯈꯔ ꯆꯥꯅꯕꯅꯦ? ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯔꯣ, ꯑꯩ ꯂꯩꯔꯨꯒꯦ꯫ ꯌꯥꯏꯐꯕꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯣꯟꯅ ꯇꯩꯅꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯌꯨꯝꯁꯨ ꯂꯩꯇꯦ꯫ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯁꯥꯅꯐꯥꯎ ꯈꯪꯖꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯀꯥ ꯀꯧꯔꯤꯕꯁꯤꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯗꯤ ꯏꯊꯟꯇꯅꯤ꯫ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯌꯥꯏꯐꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯕꯤꯅꯥ ꯀꯥ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯤꯕꯤꯕꯨ ꯍꯦꯛ ꯎꯔꯨꯕꯗ ꯕꯤꯅꯥꯗꯤ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯅꯤꯡꯊꯤꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯈꯣꯡꯗꯒꯤꯅ ꯀꯣꯛ ꯐꯥꯎꯕ ꯌꯦꯡꯂꯛꯄꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯤꯡꯊꯤꯕꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ, ꯐꯖꯩ꯫ ꯃꯥꯂꯦꯝꯁꯤꯗ ꯅꯤꯡꯊꯤꯕꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯕꯤꯅꯥꯗꯨ ꯉꯥꯏꯍꯥꯛ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯂꯩꯔꯝꯕꯗꯩ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯃꯁꯤꯅ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯃꯈꯩ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯍꯤꯡ ꯂꯩꯕꯁꯤꯗꯤ꯫ ꯅꯤꯡꯊꯤꯕꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯕꯤꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯕ ꯂꯩꯔꯤꯅꯣ? ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯍꯥꯏ ꯑꯉꯥꯎꯕ, ꯅꯪꯒꯤ ꯒꯥꯔꯤꯅ ꯃꯤ ꯊꯣꯝꯃꯨꯔꯒ ꯑꯩꯅ ꯌꯨꯝꯗ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯗꯣꯏꯅꯣ? ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯅꯃꯥꯏꯁꯨ ꯆꯦꯟꯅꯕ ꯌꯥꯎꯔꯛꯀꯅꯤꯅꯦ꯫ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯍꯥꯏꯈ꯭ꯔꯗꯨꯗꯤ꯫ ꯍꯦ, ꯅꯪꯅ ꯁꯤꯟꯕꯅ ꯑꯣꯏꯅꯝꯕ ꯅꯠꯇꯦꯅꯦ꯫ ꯑꯩ ꯅꯨꯄꯤ ꯃꯆꯥꯁꯤꯒꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯒꯦ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯅꯤꯡꯊꯤꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ
Ichabu, hawjikti kemta tawdriko. Saknaga phajariba, yengbada awatpa amata hek leite. Nangi mingdi kai kauba, leifamna kadaidage, ima babagi mingna kari kauba. Ningthibidu khumpham khangdabage, binada tingak yengaga lei. Ihe, ikai ganune, ima da singna hayune. Yumgi mi kai pakhalamkani, paw amadi pikhiba phaidana. Ima, aigi ming linthoi. Tuga chunghi, ichana ima kaina karokpasidi. Ichagi mingse onthokna su phajakreda. Sakka minga chap ek jane. Yai phabana marak phattalaga. Karinu imana torusibo. Oi, nang tumina leyu hey. Ichagi leifamna kadaidage. Ima babagi mingna kari kauba. Ima, aigi ima baba amata leitri. Aigi yumsu leitiye. Wahai si haiba loibaga, yai fabada yenglaga hairei. Kaka, ai koksi yamna chi. Ngahak potharo dudi, kaisi torise, yam hena kangano. Ima, mapanda mukta thokpiyo. Ai angangse hidak pijaramaga ngahak pothalam kige. Magi hauji oiriba phimam sida ka hena wari sabadane afaba khak oir. Mahak hauji pothaduna leibagi matamni. Binasu wa makha taramdana phamlambadagi haugatuna thokre. Yai fabana ningthibibu hidaguli pijaramaga ningthibibu phajana pothahalamduna ka adudagi tholai. Yai fabana tholakpada mama binado thongjin mapanda lepaga lerami. Ima, haujipu kari noina tawduse. Magi leifam amatang khangade mayumgi mida paw pikhebi yabani. Nupi machasina hairibo ase asingba makdoirabadi mabu aikhoigi yumda thamba tabani. Ima, madugaya wa haiba loijingai bina phat khamlai. Haujikbu hundo uba yabro. Nangi gari na thomjulubanina mahakna asokpa phatri phawdi aikhoina yengsinbiba tabani. Ima, aina sum khanbada magi ima baba mayum soidana leiramgane. Koki sarukta sokhibana maram oiraga mahak ningsingba ngamdabani. Madam kharadi magi maung matawse yengba tabani. Mafam asida leibada mahakki phibamse phagatpa ngamgani thajade. Mafam asida leiriba narsingse ubada mangonda akiba pokale. Aiga imaga khaktani gyantana wari saba yaribase. Mafam asidagi atokpa mafam amada mabu puraga layengba pame. Adu oiragana ngasimak yumda purase. Magi layengbado yumda oina yengodana. Icha sidi kemta khalunu. Koki sarukta khara sokhibaduna tawribani. Asokpase pharagane tapna tapna gyan tajarani. Mana gyan tatri phawdi aikhoida thamlasi. Aine nang pabungda haikrage. Ngasimak yumda puthanaba tawrasiko. Mamana hairakpa wado yai fabasu makha tadrei. Ningthibibu hanagi punsida hanjilaknaba hotnaba haibase yai fabagi lengraba phirepni.